Minute taradang yuthak pa magi manakta phaminamada adom gi punsi du isada tension amata leitabdawna khalakani ko sadumi gi manakta minute mapandang phaminabada adom gi araiba punamak dan tawning ma phawkani minute nipandang neta magi bason tabada adomna tamsiluriba mahi masing laik lai su punamak aremba tar boi khalakani ko LIC agenda maga minute tare tang phaminabada adom gi punsi si bana hena pharadra kai khalakani minute taru khak achobo businessman amagi manakta phaminabada adomna taliba thagi income aduki matik yamda winning scientist amagi manakta minute mangadang phaminabada adom si isana kemta khangda udabagum isana yajagani minute maridang oza afaba amagi manakta phaminabada adom si nauna student satra mu oiningakani lauba suba no makanba miyo amagi manakta minute ahumdang phaminabada adongi punsi si yamna honaningdaba suba no tanbo oina isana yajagani ko minute anidang lanmi amagi manakta leiminabada adomna tawkhriba seba amasung kathokriba du Presunati khalakani afaba marup amagi manakta minute amatang leiminabada adongi punsi gi nuaiba mikup khara doisu phangani aduga khwaidigi maruba point amana minute amatang adongi wife loinabi gi manakta leibida adom si khwaidigi suningdraba pangdaba atanba kanadraba miwe se nahakni masipuna mak akoiga tinajoruba loinarba company adugi makha polle ko miwe wakhalse